June की तारीख तनादा Arambam Samarendra Leikhidabagi kuntaruk Suba Ningshing Thouram Pangthoklagani Patriotic Writers Forum PAWF Manipur na chahi kuningi leptana pangthokuna lakliba Manipur ki saknairaba playwright and social reformer Arambam Samarendra Leikhidabagi kuntaruk Suba Ningshing Thouram lakliba June की तारीख तरagi ayupung nipan makai taba matamda Imphal East District की Chana Kubanda Laiba Nungsikol Pakta Tongan Ba Thorom Singa Loinana Pangthoklagani Nungsikol Pakta Khiliba Miyam Gitamohol Arambam Samarendra gi mitamda Haikat Laikat Tamduna Hongdokataba Thorom asida Professor Chirom Rasketan Singh Manipuri Department Manipur University Kanchipurna Athoiba Mithuklen amadi Nauroibam Khambaluwang President Patriotic Writers Forum Manipurna Thorom Mapu oina sarukiyagani Thorom asida Dr. Naurem Ahan Jaw Mitei Assistant Professor Department of Manipur University Kanchipurna Post Colonial playwright ama oina Arambam Samarendra amadi OC Maira filmmaker journalist and author-na Arambam Samarendra na sagatcharamba Manipur gi apunba saktam haiba hiram sing asida wa ngangani thorom asigi manung chana Arambam Samarendra saitha saideng pangthokpagi thorom amasu pangthokani haina Rakesh Naurem Secretary Patriotic Writers Forum Manipur na khudek piduna thadorakpa chirolamana hairi